lamda chatlaga lamga koiraga ngahakanga sanaraga wari tabasu nungaitro si mafamse kai mafamno khangbra ya sidaisida ching ama laisi ubra asigi ching si mamingne nongmai jing ching kawi ko aduga asom nakan-sida pat leibasu ubra ising leibase asina yaran pat kawi ba ko aduga akoina leiri mafamsina ne Green Gold Resort kawi ko aduna Green Gold Resort haidi kaino khangbra Green Gold habdi ne wa pambi se Green Gold kawe ba ado wa pambi se Green Gold kaw se kai gino khangbra khangde kwa wa pambi se seisida akoina sor honbada sijinaba nungsito kari maming kawi oxygen se hauji wa pambi sina ne yam putho ebo ko aduna akoi sana se pambro pamdabro nebo sana se pami ko ada sana se yam tangbo oidena aduna sana dawna tangeba ko wa dagi tholakpa nungsito adu afaba oibanina wa se sana gumbani asangba sana ni hadana Green Gold kaweba aduna masi mafam sida wa pambi hawisi ubra wa pambi kamai tawi tu isang sangidina ko napi dawna isang sangga mana yam panbase asi wa pambi kawi ko wa pambi sina afaba nungsit oxygen si yam putho eba ko aduna mafam sigi maming Green Gold Resort aina kawi ko mafam sida angangi sanafam su lei noi ngasai sanabra sanadabra sanai kai sanai ahaibi nandhabi ruungbi ko up down tawbi mayam sanai nghaktang pothabada wari tabasu nungai bro nungai ko ai hoji wari lirage ko wari do ngasagi mi se mabuk phatabase masi kaidauge haiba matamda magi matik chaba dandi do adum phange ba ko matik chaba serak to phange ba aduna wari sigi maming ningthau do huran ba oirame haiba ko ningthau no huran ba oram gadranya oiram moi ningthau di khangbra ningthau di kaino king haidi kaino ningthau haidi leiba amagi khwaidigi chawa mido ningthau gawi ko adugumba ningthau amagi wari ni ko aina lidoise mangaida ningthau macha no pam kha leirame ba ko mase lairik laisu di am haiba aduga kari haitare yam tanba mase tatni tanba aduga midi am phaba mabuk yam phaba nupa ne ba ko ada magi mapa sina sigraba matung sida masina ningthau oireba ningthau oir matung na mana ningthau gi thabak tawbase masi am talleba ningthau gi thabak tawbai di kaino leibak do wayin dana nang lali nang sumi si tawdoni kai tawbase masi am tanba adumaina tanba sida mase ngasai gi ningthau gi wayin sangdum adu sungka karakteba ado magi wayin base kana to hangiada magi phamnai ba singdo na adum tawba adiga lani singdu na adum tahanba aduda magi phamnai ba makok to ko mado phamnai ba makok se english ta hairaga kai hai chief minister ko aduga akoi gi manipuri da hairaga phamnai ba makok ko masi mabuk sengdaba mana khalleba ko masigi ningthau sina wayin base som talladi aina ningthau oiba yaina haina masi khalleba ko mana sum wayin base tholaktragadi ai su ningthau oiba yaine na ma khalle mana ngasai gi magi phamnai ba tai sing dune aduga lami gi makok sing dune mana kaure noma nungdang ama magi meyumda na khoi loina laune khoi wa amta tane sinena de moi se nungdang se tumina langnaraga kamai tawge da haire mana akhoi ningthau nen tawrisina nomata wayal sangda su lakte leibak miyam ga su unade leibak se kam tawri kho tawri haibu so amta tawde ado ma sibu sum ningthau oi hangi sirane hay adaida makhoi gi lani gi lusing bado
ꯑꯗꯨꯁꯨ ꯃꯕꯨꯛꯁꯦ ꯐꯠꯇꯕ ꯑꯗꯣ ꯃꯥꯅ ꯈꯜꯂꯦꯕꯀꯣ ꯑꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯦ ꯃꯥꯁꯦ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯨꯅ ꯃꯥꯅꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯈꯟꯅꯔꯁꯤ ꯑꯗꯨꯒ ꯂꯝꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡ ꯀꯣ ꯂꯩꯀꯥꯏꯒꯤ ꯂꯨꯞꯂꯥꯛꯄꯁꯤꯡ ꯃꯌꯥꯝꯗꯣ ꯀꯧꯔꯁꯤ ꯀꯧꯔꯒ ꯈꯟꯅꯔꯒ ꯃꯁꯤꯒꯤ ꯑꯇꯟꯕ ꯅꯤꯡꯊꯧꯁꯦ ꯃꯁꯤ ꯂꯧꯊꯣꯛꯑꯁꯤ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯣ ꯍꯥꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯃꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗꯨꯝ ꯄꯨꯜꯂꯦꯕ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯅꯨꯄꯥ ꯍꯅꯨꯕ ꯑꯃꯈꯛ ꯂꯥꯛꯑꯦꯕꯀꯣ ꯍꯅꯨꯕꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯑꯣ ꯂꯧꯁꯤꯡ ꯌꯣꯟꯖꯔꯤꯌꯦ ꯂꯧꯁꯤꯡ ꯌꯣꯟꯖꯔꯤꯌꯦ ꯂꯧꯁꯤꯡ ꯌꯣꯟꯖꯔꯤꯌꯦ ꯁꯨꯝ ꯍꯥꯏꯕ ꯑꯗꯩꯗ ꯅꯤꯡꯊꯧꯁꯤꯅ ꯇꯥꯔꯦꯕꯀꯣ ꯅꯤꯡꯊꯧꯁꯤꯅ ꯇꯥꯔꯒ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯊꯥꯗꯣꯛꯑꯦꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯂꯧꯁꯤꯡ ꯌꯣꯟꯖꯔꯤꯅ ꯂꯥꯎꯔꯤꯁꯦ ꯑꯁꯤ ꯑꯃꯨꯛꯇ ꯀꯧꯈꯠꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯆꯠꯂꯒ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯁꯝꯒ ꯄꯨꯡꯉꯧ ꯉꯧꯔꯕ ꯆꯩꯁꯨ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯏꯄꯨꯕꯨ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅ ꯍꯥꯏ ꯑꯃꯨꯛꯇ ꯂꯦꯡꯁꯜꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯩꯗꯤ ꯉꯁꯥꯏ ꯍꯅꯨꯕꯗꯨꯅ ꯀꯔꯤꯝꯇ ꯆꯤꯡꯅꯗꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯗ ꯍꯪꯉꯦ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏ ꯏꯄꯨ ꯑꯩꯅ ꯏꯄꯨꯅ ꯀꯔꯤꯅꯣꯃ ꯂꯥꯎꯕ ꯑꯃ ꯇꯥꯈꯤ ꯑꯗꯣ ꯀꯔꯤꯅꯣꯅ ꯈꯪꯖꯅꯤꯡꯗꯅ ꯀꯧꯖꯕꯅꯤ ꯍꯥꯏ ꯑꯩꯅ ꯂꯥꯎꯕꯗꯨꯗꯤ ꯂꯧꯁꯤꯡ ꯌꯣꯟꯖꯔꯤ ꯍꯥꯏꯕꯅꯤ ꯍꯥꯏ ꯏꯄꯨꯅ ꯌꯣꯟꯕꯤꯔꯤꯕ ꯂꯧꯁꯤꯡꯗꯤ ꯀꯔꯤ ꯂꯧꯁꯤꯡꯅꯣ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯄꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯌꯣꯟꯖꯔꯤꯕ ꯂꯧꯁꯤꯡꯁꯤꯗꯤ ꯇꯨꯝꯕꯕꯨꯗꯤ ꯃꯤꯀꯞ ꯊꯣꯛꯄꯅ ꯐꯩ ꯃꯤꯀꯞ ꯊꯣꯛꯄꯕꯨꯗꯤ ꯐꯝꯕꯅ ꯐꯩ ꯐꯝꯕꯕꯨꯗꯤ ꯂꯦꯞꯄꯅ ꯐꯩ ꯂꯦꯞꯄꯕꯨꯗꯤ ꯆꯠꯄꯅ ꯐꯩ ꯍꯥꯏꯕ ꯂꯧꯁꯤꯡꯁꯤꯡꯅꯤꯅꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯄꯨꯒꯤ ꯂꯧꯁꯤꯡꯁꯤꯗꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯣ ꯏꯄꯨ ꯃꯁꯤꯒꯤ ꯃꯃꯜꯗꯤ ꯀꯌꯥꯅꯣ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯃꯃꯜꯗꯤ ꯁꯨꯞꯅꯒꯤ ꯄꯩꯁꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯅꯤꯡꯊꯧꯗꯨꯅ ꯄꯩꯁꯥ ꯑꯃꯗꯣ ꯂꯧꯊꯣꯛꯑꯒ ꯍꯟꯅꯨꯕꯗꯨꯗ ꯄꯤꯔꯦ ꯑꯗꯨꯒ ꯍꯟꯅꯨꯕꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯇꯟꯕ ꯅꯤꯡꯊꯧꯗꯣ ꯑꯗꯣ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯏꯅꯦꯀꯣ ꯑꯣ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯅ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯍꯧꯒꯠꯂꯤ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏꯁꯤꯗ ꯍꯧꯒꯠꯂꯒ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯨꯕꯨ ꯐꯝꯕꯕꯨꯗꯤ ꯃꯤꯀꯞ ꯊꯣꯛꯄꯅ ꯐꯩ ꯍꯥꯏꯔꯦ ꯃꯤꯀꯞ ꯊꯣꯛꯄꯕꯨꯗꯤ ꯐꯝꯕꯅ ꯐꯩ ꯍꯥꯏꯔꯦ ꯐꯝꯕꯕꯨꯗꯤ ꯂꯦꯞꯄꯅ ꯐꯩ ꯍꯥꯏꯔꯦ ꯂꯦꯞꯄꯕꯨꯗꯤ ꯆꯠꯄꯅ ꯐꯩ ꯍꯥꯏ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯍꯧꯒꯠꯂꯒꯦ ꯃꯔꯝ ꯑꯃ ꯁꯣꯏ ꯂꯩꯔꯝꯃꯅꯦꯅ ꯃꯥꯁꯦ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯐꯤ ꯑꯃꯟꯕ ꯃꯤꯆꯝꯒꯤ ꯅꯤꯡꯊꯧꯅ ꯁꯦꯠꯄ ꯐꯤꯗꯤ ꯐꯖꯔꯝꯒꯅꯤꯀꯣ ꯐꯖꯕ ꯐꯤꯗꯨ ꯁꯦꯠꯇ꯭ꯔꯦꯕ ꯃꯤꯆꯝꯅꯒ ꯁꯦꯠꯄ ꯐꯤ ꯑꯃꯣꯠꯄ ꯑꯃ ꯁꯦꯠꯂꯒ ꯃꯥꯅ ꯅꯨꯡꯗꯥꯡꯁꯤꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯦꯕ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯑꯗꯨꯒ ꯊꯣꯛꯂꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯋꯥꯔꯤ ꯁꯥꯕꯁꯦ ꯎꯏꯌꯦꯕ ꯐꯤꯡꯒꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯁꯤꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯜꯂꯒ ꯇꯨꯃꯤꯟꯅ ꯇꯥꯏꯌꯦꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯦ ꯑꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯍꯥꯏꯕ ꯑꯃꯗꯒꯤꯗꯤ ꯑꯅꯤꯅ ꯐꯩꯅꯦ ꯑꯅꯤꯗꯩꯗꯤ ꯑꯍꯨꯝꯅ ꯐꯩꯅꯦ ꯑꯍꯨꯝꯗꯩꯗꯤ ꯃꯔꯤꯅ ꯐꯩꯅꯦ ꯑꯗꯨ ꯑꯩꯈꯣই ꯃꯔꯤ ꯁꯨꯔꯗꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯦ ꯃꯔꯤ ꯁꯨꯕꯗꯨꯗꯤ ꯀꯗꯥꯏ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯣꯠꯂꯒ ꯂꯩꯕ ꯅꯤꯡꯊꯧꯗꯣ ꯑꯗꯨꯅ ꯑꯣ ꯃꯔꯤ ꯁꯨꯕꯗꯣ ꯑꯩ ꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯇꯧꯔ ꯊꯣꯛꯏꯅꯦ ꯑꯩꯃ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯇꯥꯎ ꯌꯥꯎꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯌꯥꯎꯖꯒꯦ ꯊꯕꯛꯇꯨꯗꯤ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯁꯦꯡꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯦ ꯍꯨꯔꯥꯜꯂꯒ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯊꯕꯛ ꯑꯇꯩ ꯁꯨꯖꯕ ꯅꯠꯇꯦ ꯍꯥꯏ ꯑꯣ ꯐꯔꯦ ꯑꯩ ꯌꯥꯎꯖꯔꯒꯦ ꯌꯥꯖꯔꯦ ꯏꯁꯥꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯅ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯨꯔꯥꯜꯂꯛꯄꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯇꯪꯗ ꯍꯨꯔꯥꯟꯕ ꯆꯠꯄ ꯐꯪꯗꯗꯅ ꯀꯌꯥ ꯅꯨꯡꯉꯥꯏ ꯈꯠꯂꯨ ꯌꯥꯗꯦꯅꯦ ꯑꯩꯈꯣꯏ ꯐꯤꯕꯝꯁꯦ ꯏꯐ ꯐꯖꯗꯦꯅꯦ ꯍꯥꯏ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ
ita hoina pambiragadi chief minister gumba haibadi kaino phamnaiba makok gumba aduga leibaki phamnaiba aso aso singjida ko moi mayumda akoina tumpina huran basi changadi akoi soi nungai ni hai o adudi ngasagi phamnaiba makok ki yumda takpiro akoi changasi hai hoi mafamdu takjarage adubu akoi mari se akoi gi tawgam ngamba kaino sakti do adudi amuktadi khangnasida kana na kari tawbang ngamge hai aduda ngasagi huran basingdugi huranba mako amyauriba huranba makok sina haire aidi ne mi hawgalaga leiba mi se khodak ta tuman bangami hai aduga ani subaduna haire ai sololaga leiba ko se to hekta hanghan bangami hai dagi ahum subaduna haire aidi ne huina go khongba se ta lephan bangam bazani hen haire ko aduga sum itawo noba sumdi kari haibi bai aidi asiba mido hingal hambangami ne itawo fare adudi akoi mari se amata kaino asamba natre adudi akoi thaba haurasi haidana moise changi ngasagi kaino gi phamdaiba makok sigi mayum aduga ahing nungai sida phamnaiba makok sigi mayum se maina inga na thala na mi se ngarang tilai mine ahing ase tumna ga dom matam natro ko aduda ngasagi ningthau sina khale ai masidi kainom tawre hai ada mana ngasagi huranba makok tu haire o songi taugi matam oira mane ni mi punamak se haugatna leire de koi huranba yara roine hai aduda ngasagi sina haire ngasagi huranba makok sina phani ai tawjage haina mana kaigumma khara soraga sai haina chawi matamda aduda ngarang mi singa loi tumgrene aduda gidi gate sida haibdi konta sange to solo leiremine ko sodo ngasagi ani suba huranna mana mandram tora pu kambada soro satnaw hangre aduga ngasagi phamnaiba makok tugi mayumda huidu loiba janeba huiduna mi atopa khara lakpaduda go hekta khongakpa janeba aduga ngasagi kaino do kana lemhauri ahon subadu kaidawba ngami hui khongbado lephan ngami ko mana hui khongbado lephalle aduga makhoi mari se kaino gi ngasagi phamnaiba makok sigi mayum jida huranba si changae aduga ningthau sina haire nakhoi na ne changaga ne launing ba poto laururo aisu ai apamba pot thirage haidana tawre aduga ngasagi makoi huran basingdudi makoi na launing ba sana lupa mani mukta ko lik phiron phajaba mayamdo mayom yomnare aduga ningthauduna makoi mayam haibadi phamnaiba sing lanmigi lucingba mayam pullaga makoina wa khanabagi ware ibasi singdo loi leirameba ko ware ibasi singduda masigi ningthause masi loktho asi aduga phamnaiba makok se masibu ningthau oihalasi gaina makoina tanaba warido adu mayam ibasi mayam mana loi loksalle harga mana phrikhau hapsali aduga huranba ohomduna makoina louningba poto lore harga moise la kanda huranba singduna hek punba makoigi pot lofam yum ma sida makoisi yaura kansida huranba makoktuna makoina huralakpa pot mayamdo adu saruk mari thokna khaido ine saruk mari thokna khaido ga maigi saruk tu yenare aduga ningthausina haire aidi masidagi hena nakhoi ga saminaba ngamaroi nakhoi adum keno tawro chachagro hain haire aduga aigi saruk tu su nakhoi ahum yenajaro ai madu kaimta pamde hain haire adubu akhoi se hayeng amana ama masak khangnabase karmai khangnani haire adui matamduda ningthausina ne magi phurikhawdagi ne yen matu mari khak puthore aduga yen matu mari se kanada pire huranba ahumduda amamam pire ahum aduga haire akoina leibak miyam tilakpa matamda karigumba thaba ama chatpa matamda akoi se ngasidi amambada unabanina kanana masamta khangnadre adubu akoi gi
ꯀꯣꯌꯦꯠꯁꯤꯗ ꯌꯦꯟ ꯃꯇꯨꯁꯦ ꯑꯃꯃꯝ ꯊꯦꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯔꯨꯕ ꯍꯨꯔꯥꯟꯃꯤꯟꯅꯔꯨꯕꯗꯨꯅꯤ ꯑꯗꯨ ꯈꯪꯅꯔꯁꯤꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯦ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯦ ꯃꯌꯨꯝ ꯌꯧꯕꯗ ꯅꯤꯡꯊꯧꯁꯤꯅ ꯀꯣꯅꯨꯡ ꯌꯧꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯦ ꯃꯥ ꯏꯔꯨꯖꯊꯣꯛꯑꯦ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯔꯥ ꯋꯥꯟꯊꯣꯛꯑꯦꯔꯒ ꯋꯥꯌꯦꯜꯁꯪꯗ ꯂꯥꯛꯏ ꯋꯥꯌꯦꯜꯁꯪꯁꯤꯗ ꯍꯥꯟꯅꯅ ꯉꯁꯥꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯀꯣ ꯉꯁꯥꯏꯒꯤ ꯀꯣꯅꯨꯡ ꯀꯥꯔꯛꯇꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤꯅ ꯐꯝꯃꯦ ꯅꯤꯡꯊꯧꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯅꯨꯡ ꯉꯁꯥꯏꯒꯤ ꯋꯥꯌꯦꯜꯁꯪꯗ ꯀꯥꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯦ ꯍꯔꯥꯎꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯍꯔꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯁꯦ ꯀꯣꯅꯨꯡ ꯀꯥꯔꯛꯑꯦꯅ ꯍꯔꯥꯎꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯩ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯤꯗ ꯀꯩ ꯍꯥꯏꯅ ꯈꯨꯝꯃꯛꯀꯦꯗ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯏꯪ ꯆꯤꯛꯅ ꯌꯥꯝ ꯆꯥꯎꯈꯠꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯁꯤꯗ ꯍꯨꯔꯥꯟꯕ ꯈꯔ ꯂꯩ ꯍꯥꯏꯗꯅ ꯇꯥꯏ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕꯗ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯆꯝ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯃꯁꯛ ꯈꯪꯉꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯀꯔꯝꯅ ꯐꯥꯕꯤꯒꯗꯣꯏꯕ ꯏꯅꯤꯡꯊꯧ ꯍꯥꯏꯔꯦ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯤꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯁꯦ ꯃꯁꯤꯁꯤꯗ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯀꯧꯈꯠꯂꯀꯥꯟꯗ ꯑꯩꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯁꯤꯅꯤꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯤꯅ ꯆꯠꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯂꯥꯎꯊꯣꯛꯑꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯦ ꯑꯉꯥꯡ ꯑꯍꯟ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯤꯅ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧꯁꯤꯅ ꯉꯁꯥꯏꯒꯤ ꯌꯦꯟ ꯃꯇꯨ ꯊꯦꯠꯄꯗꯣ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯌꯦꯟ ꯃꯇꯨ ꯊꯦꯠꯄꯗꯣ ꯍꯨꯔꯥꯟꯕ ꯑꯗꯨ ꯌꯦꯟ ꯃꯇꯨ ꯊꯦꯠꯄꯗꯣ ꯑꯅꯤꯈꯛꯇꯪ ꯎꯕ ꯑꯃ ꯋꯥꯠꯂꯤꯁꯦ ꯈꯪꯉꯦ ꯑꯗ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯐꯝꯅꯥꯏꯕ ꯃꯀꯣꯛꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯣ ꯃꯤ ꯑꯃꯗꯤ ꯋꯥꯠꯂꯤꯅꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯍꯥꯏꯕꯤꯒꯅꯨ ꯑꯃꯗꯤ ꯋꯥꯠꯂꯤꯅꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯤꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯍꯨꯝꯁꯨꯕ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨ ꯃꯥꯁꯨ ꯂꯝꯕꯤꯗ ꯂꯥꯛ ꯂꯩꯔꯝꯃꯦꯕꯀꯣ ꯂꯝꯕꯤꯗ ꯂꯥꯛ ꯂꯩꯔꯝꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯐꯥꯔꯒ ꯄꯣꯔꯛꯑꯦ ꯃꯥꯗꯤ ꯑꯗꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔ ꯄꯣꯔꯛꯑꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯃꯐꯝꯗꯣ ꯍꯦꯛ ꯌꯧꯕ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯑꯥꯗ ꯃꯥꯒꯤ ꯀꯣꯌꯦꯠꯇ ꯌꯦꯟ ꯃꯇꯨ ꯊꯦꯠꯄ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯐꯥꯔꯨꯆꯣ ꯃꯈꯣꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯣ ꯌꯦꯟ ꯃꯇꯨ ꯊꯦꯠꯄ ꯃꯣꯏ ꯑꯍꯨꯝꯗꯣ ꯐꯥꯔꯀꯥꯟꯗ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛꯃꯛ ꯁꯪꯅꯤꯡꯕꯗꯣ ꯀꯧ ꯑꯗꯨꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏ ꯍꯥꯠꯁꯤ ꯇꯧꯔ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯁꯪꯅꯤꯡꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤ ꯍꯥꯠꯄꯁꯦ ꯁꯪꯅꯤꯡꯕ ꯀꯧꯕ ꯅꯨꯄꯥ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯤ ꯍꯥꯠꯀꯗꯕ ꯅꯨꯄꯥ ꯈꯔ ꯂꯩꯌꯦꯕ ꯃꯈꯣꯏꯗ ꯍꯥꯠꯍꯜꯂꯦꯕꯀோ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯠꯇꯦꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯀꯧꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯤ ꯍꯥꯠꯄ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯄꯨꯔꯒ ꯍꯥꯠꯂꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯨꯔꯥꯟꯕ ꯃꯀꯣꯛꯁꯤꯅ ꯍꯥꯏꯔꯦꯕ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯄꯨꯗ꯭ꯔꯤꯉꯩꯁꯤꯗ ꯃꯔꯤ ꯁꯨꯕ ꯑꯃ ꯋꯥꯠꯂꯤ ꯃꯔꯤ ꯁꯨꯕꯗꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯠꯀꯦꯁꯨ ꯍꯥꯠꯄꯤꯌꯨ ꯍꯥꯏꯔꯦ ꯑꯗꯨꯗ ꯉꯁꯥꯏ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯌꯦꯟ ꯃꯇꯨꯗꯣ ꯄꯨꯊꯣꯔꯛꯑꯒ ꯃꯥꯒꯤ ꯀꯣꯌꯦꯠꯇꯨꯗ ꯇꯣꯛ ꯂꯥꯎ ꯌꯦꯞꯁꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯉꯁꯥꯏ ꯅꯤꯡꯊꯧꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯃꯥꯗꯤ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏ ꯃꯤ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯁꯤꯔꯔꯣꯏ
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯈꯣꯏꯒ ꯍꯨꯔꯥꯟꯃꯤꯟꯅꯔꯨꯔꯕꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅ ꯀꯜꯂꯅꯤ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯥꯠꯄꯤꯔꯣ ꯍꯥꯠꯄꯤꯔꯣ ꯍꯥꯏꯅ ꯇꯧꯔꯅ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯣ ꯄꯨꯔꯒ ꯆꯠꯂꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕ ꯀꯣ ꯅꯤꯡꯊꯧ ꯁꯦꯟꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯄ꯭ꯔꯕꯛ ꯊꯥꯔꯒ ꯍꯧꯖꯤꯛ ꯍꯥꯠꯀꯅꯤꯅ ꯄꯨꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯀꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯛ ꯄꯨꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯣ ꯃꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯐꯝꯁꯤꯗ ꯃꯤ ꯍꯥꯠꯐꯝꯁꯤꯗꯅꯦꯀꯣ ꯃꯤ ꯍꯥꯠꯐꯝꯁꯤꯗ ꯍꯥꯠꯇ꯭ꯔꯤꯉꯩꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯅꯤꯡꯊꯧ ꯁꯦꯟꯕ ꯅꯨꯄꯥ ꯑꯍꯨꯝ ꯆꯦꯜꯂꯛꯄꯗꯨꯗ ꯃꯤ ꯍꯥꯠꯄ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯕ ꯁꯪꯅꯤꯡꯕꯀꯣ ꯁꯪꯅꯤꯡꯕꯁꯤꯡꯗꯨꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯑꯁꯨꯛ ꯊꯨꯅ ꯌꯦꯡꯕꯀꯣ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯄ꯭ꯔꯕꯛ ꯄꯨꯔꯛꯑꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯣꯏꯗꯤꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯊꯥꯗꯣꯛꯑꯦ ꯄꯨꯜꯂꯤꯗꯨ ꯊꯥꯗꯣꯛꯑꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯑꯦ ꯄꯣꯔꯛꯑꯒ ꯃꯣꯏꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯣ ꯅꯤꯡꯊꯧꯁꯤꯗ ꯁꯤꯟꯅꯔꯦ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯇꯨ ꯐꯝꯅꯥꯏꯕ ꯃꯀꯣꯛꯁꯦ ꯍꯧꯖꯤꯛꯃꯛ ꯐꯥꯎ ꯑꯗꯨꯒ ꯃꯤ ꯍꯥꯠꯐꯝꯗ ꯄꯨꯔꯒ ꯍꯥꯠꯇꯣꯛꯎ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯃꯥꯒꯤ ꯏꯗꯨꯒ ꯃꯥꯒꯤ ꯇꯣꯡꯁꯥꯗꯨꯒ ꯇꯣꯠꯁꯟꯅꯔꯒ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤ ꯄꯨꯟꯕ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯈꯥꯏꯔꯒ ꯊꯝꯃꯨꯁꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯦ ꯃꯁꯤ ꯇꯣꯛꯑꯒ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯤꯅꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯥꯅ ꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯅ ꯃꯥ ꯍꯥꯠꯄ ꯌꯥꯔꯦ ꯍꯥꯏꯗꯅ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯤꯅ ꯀꯅꯥꯅꯣ ꯍꯥꯠꯂꯤꯗꯣ ꯐꯝꯅꯥꯏꯕ ꯃꯀꯣꯛꯇꯣ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯃꯀꯣꯛꯇꯣ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯣ ꯀꯩꯗꯧꯕ ꯍꯩꯕ ꯃꯤ ꯇꯨꯝꯍꯟꯕ ꯍꯩꯕ ꯀꯣ ꯃꯤ ꯇꯨꯝꯍꯟꯕ ꯍꯩꯕ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯣ ꯑꯗꯨꯅ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯅꯤꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯁꯦꯟꯕ ꯑꯣꯏꯗꯅ ꯊꯝꯃꯒ ꯂꯩꯕꯥꯛꯇꯣ ꯍꯨꯔꯥꯟꯕ ꯂꯩꯇ꯭ꯔꯒꯗꯤ ꯍꯨꯔꯥꯟꯕꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯑꯒꯗꯤ ꯍꯨꯔꯥꯟꯕ ꯑꯝꯇ ꯍꯨꯔꯥꯜꯂꯔꯣꯏ ꯍꯨꯔꯥꯟꯈꯤꯗ꯭ꯔꯥ ꯍꯨꯔꯥꯜꯂꯔꯣꯏꯗꯅ ꯍꯨꯔꯥꯟꯕꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛꯇꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦꯕ ꯑꯗꯣ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯁꯦ ꯐꯕ꯭ꯔോ ꯐꯠꯇꯦꯀꯣ ꯃꯤꯒꯤ ꯊꯥꯖꯕ ꯍꯥꯠꯄ ꯐꯕ꯭ꯔോ ꯐꯠꯇꯦꯀꯣ ꯑꯗꯣ ꯀꯔꯤ ꯗꯣꯁꯥ ꯇꯥꯏ ꯐꯝꯅꯥꯏꯕ ꯃꯀꯣꯛꯇꯣ ꯀꯩꯗꯧꯏ ꯍꯥꯠꯇꯣꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯃꯤ ꯑꯣꯏꯒꯗ꯭ꯔꯣ ꯑꯣꯏꯒꯔꯣꯏꯗ꯭ꯔో ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯒꯗꯕꯅꯤꯀꯣ ꯑꯐꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯊꯪꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯑꯃꯨꯛ ꯇꯧꯔꯁꯤ